koi nan tang mapan koi di Chief Minister Biramachina and Biren Singna resign tawgraba matungda ngasi si koi constitution gi matungina koi governor na constitution gi process amaga loina na koi suspended animation Manipurda koi thamme masi koi gi house dissolve tawbodi nate house se koi tanja chaba matamda koi leiriba irang sigi kitang yengaga aduma koi hingat pa yaba dugumba suspended animation doni thamni base so madam huje koi gi maruina koi gi CM je khanba ngamdabagi ra masi laisi apta habi umeda CM je khanba ngamdabagi koi nan tang mapan koi di Chief Minister Biramachina and Biren Singna resign tawgraba matungda ngasi si koi constitution gi matungina koi governor na constitution gi process amaga loina na koi suspended animation Manipurda koi thamme masi koi gi house dissolve tawbodi nate house se koi tanja chaba matamda koi leiriba irang sigi kitang yengaga aduma koi hingat pa yaba dugumba suspended animation doni thamni base so madam huje koi gi maruina koi gi CM je khanba ngamdabagi ra masi laisi apta habi umeda CM je khanba ngamdabagi